ngasi miyamda lijagadauriba film asigi mamingdi The Basketball Diaries. Film asi yamna popular oikiba 1995 ta puthokiba American biographical crime drama film amakhangi. Film asi autobiographical novel film asiga maming chap manana thonba Jim Carroll na iba novel amakhaktagi lauthokpa film ni. Film asida aiba masamak haibadi Carrollgi naha oringaigi punsida adugumba high school gi yamna heithoi singthoiba basketball player amasung ibada thawai yauna horakkiba naha amana heroine drakta laichukibagi warida yumpham oiba film amani. Film asida saruk yariba singgi Leonardo DiCaprio as Jim Carroll, James Medio as Pedro, Patrick McGowan as Neutron, Mark Wahlberg as Mickey, Bruno Kirby as Sweetie, Michael Imperioli as Bobby, Aaron Bracco as Mistress Carroll. Film asi 1995 ki January 27 da Sundays hariba mafamduda premiere show utki amasung 1995 ki April 21 da United States da pak sanna release tauki. Film asigi box office na tankiba senfamdi matamdugi da $1 2.4 tanba ngamki. Film asigi director Scott Calvert ni. Hujik film asigi wari haujarage. Naha oiriba Jim Carroll asi high school da tamniba basketball bu yam thawai yauna sanajaba amasung yamna haiba. Mahakna mahaki mamanaba Pedro, Mickey amasung Neutron sing punsillaga New York City Street haibadi lambi sorok ngatraga school da mingonda akaiba piba mibu laknaba karem kathainaba yamna toina tawduna matam lenganba kangbuni. Jim basketball khak nattana art ki lamda mahaki wakhalon iba journal iba amasung saiyengna singba sengbat sagatuna iba su mahak thawai yawi. Jim gi best friend Bobby asi leukemia haiba laina na tam thiraba laina naduna sibagi matam ngaiba misakni. Jimna maku hospital toina unaba chatli. Madugi matungda ngaihak laitana maram laitana lakpagi asauba ulamlaga Bobby adumak lainaduna maram oiraga sikhi. Jim amasung mahaki mamanabasing Bobby gi asibagi thoram adugu saruk yaki. Asibagi thoram yauramlaba matung Jim amasung mahaki mamanabasing aduna basketball court haibadi basketball sanafamda laklaga Bobbyga makhoiga loinakibagi haukiba punsibu ningsingduna law khongduna ninda tawki. Bobbyna laikhidraba matung pukning sonthaba haibadi depress oibadagi Jimna heroin hariba drug pusizinaba horakki. Basketball gi practice tawringai matamda Jimgi coach Sweetie na Jimna barum gi shower da chaithaduna mahaki nisha kariba adu hantahannaba arrange tawbadu urami. Mafamduda mahakna karisu khandana mahakna koithi thiduna mahaka sex tawnaba phawba offer tawki. Maduda Jimna yakide amasung makhoi muknabadagi Sweetie gi makoktu Jimna wall namsillami. Asum tawna Jimna school aduda kaya hainaraktaba school da chaningактaba sauningba pokpa loinana mahaki punsisu matamgi matunginna honglakpa chawkhalakpa mahaki wakhaldasu mahaki classmate singbu nongmaina kapke phau khanki. Mathangi numita game sanadringai mamangda Jim Pedro amasung Mickey makhoi ahumna Pedro gi tupidagi pills haibadi nisha makhal ama lauthokduna charami. Matamduda makhoi na khwaidagi hele haibagi asada leirami.
ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯅꯤꯆꯣꯟꯅꯗꯤ ꯄꯤꯜꯁ ꯑꯗꯨꯕꯨ ꯆꯥꯗꯅꯕ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯈ꯭ꯔꯤꯕ ꯅꯤꯁꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯌꯣꯛꯅꯅ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯂꯝꯗꯦ꯫ ꯇꯔꯪ ꯃꯥꯂꯪꯗ ꯒꯦꯝꯗꯣ ꯁꯥꯟꯅꯕꯅ ꯑꯁꯣꯏꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒ ꯆꯥꯁꯤꯜꯂꯦ ꯈꯪꯕꯗꯒꯤ ꯖꯤꯝ ꯑꯃꯁꯨꯡ ꯃꯤꯀꯤꯕꯨ ꯋꯤꯛ ꯑꯃꯒꯤ ꯁꯁꯄꯦꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯣꯆ ꯁ꯭ꯋꯤꯐꯇꯤꯅ ꯖꯤꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯒꯤ ꯅꯍꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯝ ꯑꯃꯁꯨꯡ ꯃꯤꯀꯤ ꯇꯤꯝ ꯑꯗꯨꯗꯒꯤ ꯇꯣꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯗꯒꯤ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯅꯤꯆꯣꯟꯗꯤ ꯑꯗꯨꯃꯛ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯖꯤꯝꯒꯤ ꯃꯃꯥꯅꯁꯨ ꯃꯍꯥꯛꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯥꯡ ꯁꯛꯄ ꯆꯩꯕꯗꯒꯤ ꯖꯤꯝ, ꯃꯤꯀꯤ ꯑꯃꯁꯨꯡ ꯄꯦꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯣꯝꯂꯦꯁ ꯑꯦꯗꯤꯛ ꯑꯃꯒꯨꯝ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯑꯗꯨꯛ ꯌꯧꯅ ꯁꯣꯛꯂꯦ꯫ ꯃꯇꯝ ꯈꯔ ꯑꯗꯨꯝꯅ ꯂꯦꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯣꯡꯃꯗꯤ ꯀꯦꯟꯗꯤ ꯁꯣꯞ ꯑꯃꯗ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯀꯤꯅ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥ ꯊꯝꯐꯝꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯃ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯄꯥꯝꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯔꯦꯟ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯖꯤꯝꯒ ꯃꯤꯀꯤꯒꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯗ꯭ꯔꯣꯗꯤ ꯃꯇꯝꯗꯨꯗ ꯅꯤꯁꯥ ꯋꯥꯡꯃꯟꯈꯤꯕꯅ ꯍꯦꯡꯑꯣꯚꯔ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯆꯦꯟꯕ ꯅꯪꯍꯧꯗꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ꯫ ꯖꯤꯝꯗꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯗꯤꯂꯔ ꯃꯆꯥ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯤꯁꯥ ꯌꯥꯝꯅ ꯆꯥꯗꯨꯅ ꯃꯤꯀꯤꯒ ꯂꯣꯏꯅꯅ ꯂꯩꯈꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝꯗ ꯍꯦꯔꯣꯏꯟ ꯗ꯭ꯔꯒ ꯌꯥꯝꯅ ꯀꯥꯞꯁꯤꯟꯗꯨꯅ ꯏꯪꯈ꯭ꯔꯕ ꯁ꯭ꯅꯣ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯒꯤ ꯃꯃꯥꯟꯅꯕ ꯔꯦꯒꯤ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯈꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ, ꯅꯤꯁꯥ ꯇꯣꯛꯅꯕ ꯂꯥꯌꯦꯡꯅꯕ ꯀꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯅꯤꯁꯥ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯖꯤꯝꯗꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯥꯔꯦꯞꯄꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯖꯤꯝ ꯇꯁꯦꯡꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ, ꯅꯤꯁꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯄꯩꯁꯥ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯄꯕ꯭ꯂꯤꯛ ꯔꯦꯁꯠꯔꯨꯝꯗꯐꯥꯎ ꯃꯁꯥꯕꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯇꯤꯡ ꯐꯥꯎꯕ ꯇꯧꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯝꯒ ꯃꯤꯀꯤꯒꯅ ꯍꯦꯔꯣꯏꯟ ꯗ꯭ꯔꯒ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯗꯤꯂꯔ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯗ꯭ꯔꯒ ꯄꯤꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯤꯀꯤꯅ ꯗꯤꯂꯔꯗꯨ ꯐꯨꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯏꯟꯕꯗ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗꯒꯤ ꯇꯥꯔꯛꯇꯨꯅ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯤꯀꯤꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯒꯦꯡ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯔꯒ ꯐꯨꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯃꯔꯥꯜ ꯌꯥꯖꯈꯤ꯫ ꯖꯤꯝꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯂꯩꯐꯝ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯃꯥꯅ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯂꯝꯆꯠ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯖꯤꯝꯕꯨ ꯄꯨꯂꯤꯁꯅ ꯐꯥꯍꯟꯈꯤ ꯑꯃꯁꯨꯡ ꯖꯤꯝꯕꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ, ꯃꯤꯐꯥ-ꯃꯤꯄꯨꯟ ꯌꯥꯎꯕꯒꯤ, ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕꯗ ꯆꯦꯟꯅꯕꯒꯤ ꯀꯟꯚꯤꯛ ꯇꯥꯗꯨꯅ 6 ꯃꯟꯊ ꯖꯦꯜꯗ ꯂꯩꯅꯅꯕ ꯁꯦꯟꯇꯦꯟꯁ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯅꯤꯁꯥ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯁꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯃꯁꯨꯡ ꯂꯦꯟꯕ ꯉꯝꯈꯤ꯫ ꯐꯤꯂꯝꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯖꯤꯝꯁꯅ ꯁ꯭ꯇꯦꯖ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯁꯩꯔꯦꯡꯒꯨꯝ ꯏꯊꯣꯛꯇꯨꯅ ꯄꯥꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ
ꯄꯦꯗ꯭ꯔꯣꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯔꯤꯐꯣꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯗ꯭ꯔꯒꯁꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯃ ꯑꯣꯐꯔ ꯇꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯂꯧꯈꯤꯗꯦ꯫ ꯖꯦꯝꯁꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯕꯨ ꯒꯤ ꯃꯔꯝꯗ ꯏꯊꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥ ꯌꯥꯎꯗꯅ ꯅꯤꯡꯇꯝꯅ ꯍꯤꯡꯂꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯤꯒꯤꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯇꯣꯞꯄ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯂꯤꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯣꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯥꯝꯕꯤꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯗꯨ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫